ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯍꯉꯣꯏ ꯑꯃꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯉꯣꯏ ꯄꯨꯝꯅꯃꯛ ꯍꯉꯣꯏ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯉꯣꯏ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯉꯣꯏ ꯄꯨꯝꯅꯃꯛꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯗꯝ ꯑꯗꯨꯕꯨꯁꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯥꯀꯜ ꯑꯃꯗ ꯂꯩꯕ ꯑꯆꯧꯕ ꯃꯣꯡꯁꯣꯡ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯂꯤꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯤꯜ ꯑꯁꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅꯁꯨ ꯇꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯧꯁꯤꯡꯗꯤ ꯌꯥꯝꯅ ꯁꯤꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯜ ꯑꯗꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯗꯨꯅ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯗꯅ ꯀꯔꯝꯅ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯈꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯥꯛꯄꯗ ꯎꯆꯤ ꯂꯥꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯤꯜ ꯑꯗꯨꯅ ꯎꯆꯤ ꯂꯥꯕ ꯑꯗꯨ ꯎꯕꯗ ꯏꯇꯥꯎ, ꯀꯗꯣꯝ ꯂꯦꯡꯕꯤꯔꯨꯕꯅꯣ? ꯏꯇꯥꯎ ꯂꯤꯟ, ꯑꯩꯁꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯥꯛꯄꯤꯅꯕ ꯑꯣꯖꯥ ꯑꯃ ꯊꯤꯔꯨꯔꯤꯕꯅꯤ꯫ ꯑꯣ, ꯅꯠꯇꯦꯅꯦ, ꯑꯣꯖꯥ ꯑꯗꯨꯕꯨ ꯐꯪꯕꯤꯔꯕ꯭ꯔꯣ? ꯀꯗꯥꯏꯗꯩꯅꯣꯗ ꯏꯇꯥꯎ ꯂꯤꯟ, ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦꯗ꯫ ꯍꯦꯔꯥ ꯏꯇꯥꯎ ꯎꯆꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯥ ꯁꯥꯕ ꯍꯧꯅꯕ꯭ꯔꯣ? ꯅꯇꯥꯎ ꯂꯤꯟ, ꯑꯩ ꯂꯩꯁꯤꯗꯤ, ꯑꯩꯅ ꯇꯥꯛꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯏꯇꯥꯎ ꯂꯤꯟ, ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯉꯝꯕ꯭ꯔꯅꯦ? ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯉꯝꯃꯤ꯫ ꯁꯣꯔ, ꯕꯔꯅ, ꯕꯦꯟꯖꯟ, ꯕꯪꯀꯥ, ꯌꯦꯀꯥꯔ, ꯑꯣꯀꯥꯔ ꯂꯣꯏ ꯈꯪꯏ ꯏꯇꯥꯎ, ꯑꯩ ꯇꯝꯕꯤꯒꯦ꯫ ꯐꯔꯦꯅꯦ ꯏꯇꯥꯎ ꯂꯤꯟ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯂꯥꯛꯄꯤꯔꯣ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯣ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯂꯒꯦ ꯍꯌꯦꯡ ꯑꯌꯨꯛꯇꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯂꯤꯜ ꯑꯃꯗꯤ ꯎꯆꯤ ꯑꯗꯨ ꯀꯥꯏꯅꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯜ ꯑꯗꯨꯅ ꯁꯤꯗꯒꯤꯗꯤ ꯑꯩ ꯎꯆꯤ ꯆꯥꯕ ꯐꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯎꯆꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯤꯟꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎ ꯂꯤꯟꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯦ ꯆꯥꯊꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯗꯤ ꯂꯩꯔꯤꯕꯅꯤ꯫ ꯎꯆꯤ ꯂꯥꯕ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯎꯆꯤ ꯑꯃꯣꯝ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯊꯥꯔꯒꯨꯝꯁꯤ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯈꯣꯏ ꯃꯔꯤ ꯍꯥꯟꯅ ꯊꯥꯗꯣꯛꯇꯨꯅ ꯂꯤꯜ ꯑꯗꯨꯒꯤ ꯄꯨꯛꯆꯦꯜ ꯈꯪꯗꯣꯛꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯎꯆꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯥꯎ ꯂꯤꯟꯕꯨ ꯂꯥꯛꯄ ꯉꯥꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯂꯤꯜ ꯑꯗꯨ ꯑꯅꯣꯞꯀ ꯎꯞꯂꯗꯨꯅ ꯑꯣꯖꯥ ꯑꯃ ꯁꯥꯗꯨꯅ ꯂꯥꯛꯂꯦ꯫ ꯂꯤꯜ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯗꯨꯅ ꯎꯆꯤ ꯑꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥ ꯃꯔꯤꯅ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯜ ꯑꯗꯨꯅ ꯃꯇꯥꯎ ꯎꯆꯤꯗ ꯏꯇꯥꯎ, ꯅꯪꯒꯤ ꯅꯆꯥꯁꯦ ꯃꯔꯤ ꯑꯁꯤ ꯈꯛꯇꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯎꯆꯤ ꯑꯗꯨꯅ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯂꯤꯜ ꯑꯗꯨꯅ ꯎꯆꯤꯒꯤ ꯃꯆꯥ ꯃꯔꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯎꯆꯤ ꯑꯗꯨꯗꯤ ꯈꯨꯟꯒꯤ ꯋꯥꯔꯤ ꯈꯔ ꯇꯥꯟꯅꯒꯗꯧꯕ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯤꯜ ꯑꯗꯨ ꯃꯥꯒꯤ ꯃꯇꯥꯎ ꯎꯆꯤꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯇꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯍꯜꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯤꯜ ꯑꯗꯨꯅ ꯎꯆꯤ ꯑꯗꯨꯒꯤ ꯃꯆꯥ ꯃꯔꯤ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯂꯤꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯎꯆꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯨ ꯃꯈꯣꯏꯅ ꯆꯤꯡꯅꯔꯝꯕꯗꯨ ꯀꯣꯛꯂꯗꯨꯅ ꯂꯤꯜ ꯑꯗꯨꯗ ꯎꯆꯤꯒꯤ ꯃꯆꯥ 12 ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯍꯩ ꯇꯝꯍꯜꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯤꯜ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯎꯆꯤ ꯑꯗꯨ ꯈꯨꯟ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯊꯕꯛ ꯑꯃ ꯆꯠꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯎꯆꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯤꯜ ꯑꯗꯨꯅ
ꯑꯃꯃꯝꯇ ꯑꯣꯏꯅ ꯈꯥꯏꯗꯨꯅ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯆꯥꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯎꯆꯤ ꯑꯃꯣꯝ ꯑꯗꯨꯅ ꯈꯪꯂꯛꯄꯗꯒꯤ ꯂꯤꯟ ꯑꯗꯨꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯎꯃꯪꯒꯤ ꯑꯉꯝꯕꯁꯤꯡꯗ ꯋꯥꯀꯠꯅꯕ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯟ ꯑꯗꯨꯅ ꯎꯆꯤ ꯑꯃꯣꯝ ꯑꯗꯨꯕꯨꯁꯨ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯎꯆꯤ ꯃꯇꯥꯎ ꯑꯗꯨꯁꯨ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦꯗꯣ꯫ ꯃꯁꯤꯗꯒꯤ ꯈꯜꯂꯤ ꯃꯥꯒꯤ ꯃꯇꯥꯎ ꯂꯤꯟ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯗꯨ ꯈꯪꯂꯛꯄꯗ ꯎꯆꯤ ꯑꯗꯨꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯎꯃꯪꯒꯤ ꯑꯀꯜ ꯑꯊꯧꯁꯤꯡꯗ ꯄꯥꯎ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯪꯖꯥ ꯀ꯭ꯋꯥꯛ ꯌꯥꯎꯅ ꯑꯇꯩꯁꯤꯡꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯟ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯡꯐꯪ ꯍꯦꯛ ꯐꯪꯂꯝꯈꯤꯗꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯤꯟ ꯑꯗꯨꯗꯤ ꯍꯉꯣꯏꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤ꯫ ꯂꯤꯟ ꯑꯗꯨꯅ ꯍꯉꯣꯏ ꯀꯣꯅꯨꯡ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯍꯉꯣꯏꯒꯤ ꯂꯩꯔꯤꯕ ꯂꯝꯁꯤꯡ ꯑꯗꯨꯗ ꯂꯤꯟ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯑꯃꯗꯤ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯤꯟ ꯑꯗꯨꯅ ꯍꯉꯣꯏꯒꯤ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯂꯥꯟꯃꯤꯁꯥ, ꯑꯩꯗꯤ ꯅꯈꯣꯏꯕꯨ ꯍꯥꯠꯄ ꯆꯥꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯎꯅꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯕꯨ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯨ"꯫ ꯂꯤꯟ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯉꯣꯏ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ, "ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯌꯥꯕ ꯂꯧꯔꯛꯈꯤꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯉꯣꯏꯒꯤ ꯊꯣꯡꯁꯪꯕ ꯃꯅꯥꯏ ꯑꯃ ꯍꯉꯣꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, "ꯏꯅꯤꯡꯊꯧ, ꯆꯥꯎꯔꯕ ꯂꯤꯟ ꯑꯃꯅ ꯏꯅꯤꯡꯊꯧꯕꯨ ꯎꯅꯕ ꯂꯥꯛꯍꯧꯏ" ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯍꯉꯣꯏ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯀꯔꯤ ꯍꯥꯏꯕ? ꯆꯥꯎꯔꯕ ꯂꯤꯟ ꯑꯃꯅ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯂꯤ ꯍꯥꯏꯕ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯉꯣꯏ ꯑꯗꯨꯅ ꯂꯤꯟ ꯑꯗꯨꯕꯨ ꯃꯥꯒꯤ ꯗꯔꯕꯥ ꯑꯗꯨꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯂꯤꯟ ꯑꯗꯨꯅ ꯍꯉꯣꯏꯒꯤ ꯗꯔꯕꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯂꯩꯔꯝꯂꯤꯕ ꯍꯉꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯉꯣꯏ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯤꯟ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ ꯂꯤꯟ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯗꯔꯕꯥ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯕꯣ? ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯦ"꯫ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯂꯤꯟ ꯑꯗꯨꯅ ꯌꯥꯝꯅ ꯅꯣꯡꯂꯨꯞꯅ ꯇꯞꯊꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧꯂꯣꯏꯕ ꯂꯩꯃꯥꯕ ꯍꯉꯣꯏꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯤꯕꯕꯨ ꯉꯁꯤ ꯅꯅꯥꯏ ꯇꯣꯜꯂꯕ ꯂꯤꯟ ꯑꯩꯅ ꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯃꯐꯝꯗ ꯂꯥꯛꯆꯕꯗꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ, ꯑꯩ ꯑꯁꯤ ꯅꯪꯒꯤ ꯅꯅꯥꯏ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯀꯣꯛꯊꯛ ꯑꯁꯤꯗ ꯇꯣꯡꯍꯟꯗꯨꯅ ꯑꯩꯅ ꯏꯅꯤꯡꯊꯧ ꯌꯥꯡꯗꯧ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯣꯏꯅ ꯄꯨꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯕꯨ ꯅꯅꯥꯏ ꯑꯣꯏꯍꯟꯕꯤꯌꯨ"꯫ ꯂꯤꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯉꯣꯏ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ, "ꯀꯔꯤ, ꯅꯪꯕꯨ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯖꯒꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ"꯫ ꯍꯥꯏꯗꯨꯅ ꯍꯪꯉꯝꯈꯤ꯫ ꯃꯗꯨꯗ ꯂꯤꯟ ꯑꯗꯨꯅ, "ꯏꯅꯤꯡꯊꯧ, ꯑꯩꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯕ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯐꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯅꯣꯡꯃ ꯑꯩꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯃꯪꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯃ ꯊꯦꯡꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ ꯑꯩꯕꯨ ꯍꯦꯛ ꯎꯕꯗ, 'ꯀꯔꯤ ꯇꯧꯔꯦ ꯂꯤꯟ, ꯋꯥꯈꯜ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨꯕꯨ"꯫ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ, "ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯍꯉꯣꯏ ꯅꯤꯡꯊꯧ ꯑꯃꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯣ, ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯌꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯑꯅꯥꯕ ꯐꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯍꯉꯣꯏ ꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯂꯤꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯉꯣꯏ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯏꯅꯥꯏ ꯑꯣꯏꯖꯔꯣ" ꯍꯥꯏꯗꯨꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯟ ꯑꯗꯨꯅ ꯍꯉꯣꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯀꯣꯛꯇ ꯍꯥꯞꯇꯨꯅ
ꯂꯝ ꯀꯌꯥ ꯀꯣꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯉꯣꯏ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯤꯟ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯇꯣꯡꯂꯒ ꯆꯠꯄꯗꯨ ꯎꯔꯒ ꯂꯤꯟꯕꯨ ꯀꯤꯖꯕ ꯑꯄꯤꯛꯄ ꯏꯁꯤꯡꯒꯤ ꯍꯉꯣꯏ ꯅꯤꯡꯊꯧ ꯑꯁꯤꯅ ꯈꯜꯂꯤ, ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗ, ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯂꯤꯕ ꯂꯤꯟ ꯑꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯜꯂꯤ, ꯃꯀꯣꯛꯇ ꯐꯥꯎꯕ ꯇꯣꯡꯗꯨꯅ ꯁꯍꯔ ꯑꯁꯤꯕꯨ ꯀꯣꯏꯔꯤꯅꯦ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯉꯣꯏ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯑꯊꯣꯏ ꯅꯥꯄꯟ ꯀꯥꯈ꯭ꯔꯦ꯫ ꯂꯤꯟ ꯐꯥꯎꯕ ꯃꯅꯥꯏ ꯑꯣꯏꯍꯟꯕ ꯉꯝꯕ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯂꯤꯟ ꯑꯗꯨꯅ ꯍꯉꯣꯏ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯀꯣꯛꯇ ꯍꯥꯞꯇꯨꯅ ꯑꯁꯨꯝ ꯅꯨꯡꯇꯤꯒꯤ ꯄꯨꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯤꯟ ꯑꯗꯨꯅ ꯍꯉꯣꯏ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯍꯥꯛ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ, ꯑꯗꯨꯅ ꯅꯪꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯉꯣꯏ ꯍꯅꯨꯕ ꯑꯃ ꯆꯥꯒꯦ, ꯃꯈꯣꯏꯗꯤ ꯁꯤꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯍꯉꯣꯏ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯍꯉꯣꯏ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯩꯕꯥꯛꯀꯤ ꯍꯉꯣꯏ ꯍꯅꯨꯕ ꯑꯃ ꯅꯝꯗꯨꯅ ꯐꯥꯔꯒ ꯂꯤꯟꯗ ꯄꯤꯖꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯤꯟ ꯑꯗꯨꯅ ꯍꯉꯣꯏ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯔꯛꯄꯅ ꯍꯉꯣꯏ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯍꯉꯣꯏ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯍꯉꯣꯏ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯤꯟ ꯑꯗꯨꯗ ꯑꯩ ꯅꯉꯣꯟꯗ ꯇꯣꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯄꯤꯕ ꯉꯝꯂꯔꯣꯏ, ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯉꯣꯏ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯑꯁꯤꯇ ꯉꯥꯏꯔꯦ, ꯑꯗꯨꯅ ꯅꯪꯁꯨ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯂꯤꯟ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯤꯟ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯀꯔꯦꯝꯅꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯑꯄꯪꯕ ꯍꯉꯣꯏ ꯅꯤꯡꯊꯧ, ꯅꯪꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯔꯕ ꯈꯔꯒꯤꯗꯃꯛ ꯅꯪꯅ ꯅꯪꯒꯤ ꯅꯁꯥꯕꯨ ꯆꯥꯊꯣꯛꯆꯔꯤ꯫ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯄ꯭ꯔꯖꯥ ꯂꯩꯕꯒꯤ ꯅꯤꯡꯊꯧ ꯂꯩꯕꯅꯤ, ꯄ꯭ꯔꯖꯥ ꯂꯩꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧꯁꯨ ꯂꯩꯔꯣꯏ꯫ ꯑꯄꯪꯕ ꯍꯉꯣꯏ ꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯦ, ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥ ꯂꯥꯛꯇꯨꯅ ꯀꯟꯕꯤꯒꯅꯤ? ꯑꯁꯨꯝꯅ ꯂꯤꯟ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯉꯣꯏ ꯅꯤꯡꯊꯧ ꯑꯗꯨ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯂꯤ, ꯑꯗꯨꯕꯨ ꯂꯤꯟ ꯑꯗꯨꯅ ꯇꯥꯟꯅꯔꯗꯨꯅ ꯍꯉꯣꯏ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯍꯤꯡꯅ ꯌꯣꯠꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯦꯝꯍꯧꯔꯤꯕ ꯍꯉꯣꯏ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯂꯤꯟ ꯑꯗꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯟ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯎꯃꯪ ꯑꯃꯗ ꯆꯠꯇꯨꯅ ꯃꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫